Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Ngamba 18 suba tangkak chatnaba haibada yanare Ngamba su kaisu haidre machana kaisu haidrabaduda mama mapa oiba Ningthouja amadi manisu yatsilluba tawdre Priyana hariba wadu ka hena kaiba wasu oidaba duna yathoklabani Anganga oibaga mathanta leiba matamda masa nungairoi mabungna hiramsida khara khang haibasu oibana mabunggi manakta leibanasu hena khudong chagani haiba wakhalsida yathoklabani chatkre mama mapa mabungga loinana sana yum madudagi mani amadi Ningthoidi mamaubu mangol pikibani naba faraga thuna lau imau leitana yumsida nungaifam khanghauraroi haiduna adubu ngambadi wahai ama fawba haikide yumdudagi thokiba fawba hanna yengkide somdana yai farel sanabu ningsing mathauda mai onsinba khara khara horaklabani mutharuraba thabak mayam ama nauna amu hingathanduna mapung fana tawba horaklabani meleini yai farelbu soingamdana bahaiduna cheksinna senajai Mahakna senabagi wasu natana yai farelgi mama mapana senabiu haiduna mangonda tattana sinaba wafam oibana mana hena cheksina senazabani yai farel wakhaldi mayam ama khalibani sanagi thoibagi bradangi adubu mama panthokna uthokidre adumak lotsinduna ma khaki wakhalda khanduna laikre Melody yai farel na marak khara angawba oluraga handak hanagi punsida mukhalagtuna ashumna leiba sida yamna harau zarabani Mele Sir Ngasidi thabak loiraba natra Loire sir hanbirage hairibra Nang achinba thabak lehobro yumda Thoidokpa lehodi sir kai leibirage Uncle Thoibagida ngahak chatminarusi haige tawbani Melay kumakdre adugi mahut yai farel da oini yengduna lay yai farel sumit yengdugi atra khangaduna hairai Asukuina asuknakna loinaraklaga sumaina lamakhangda tatkibase aishu nungaiti braden su aige asengma marup ama oina khallibani nungainadabasina punsi chupa kaubu ngamnadana leibada ai nungairoi aina lalubani makhoida aduna aina lale haizage punsi chupa asumna lapna leinakibada ai pamdi Uncle Thoibagi resignation letter dusu ai handoke accept tawba ngamoi haina masada haigi Uncle gi achoba credit yauri habase ai mangonda haigi aingonda leiba nungaitaba pomba nathai office amuk han laknaba ai uncle da haigi uncle na soidina yarakani yaroidrane mele Mamituna melai di yengduna hanglai melai su hangi yai farel gi mit ani di yengduna Sarna lale haisegi hairibasi hokraba sarna tawruba dugira Natraga matung tarakpagi siyawna hojik haigadawribra Nangna hainingise ai wakal taba ngamdre Sarna lepliba khongfamdu handoklaga Uncle gi nakta chatkadawribra Natraga sarna lepliba khongfam adudagi khongthang ama henjina thangjingi honaribra hangjabani Yai farel famlambadagi haugalai aduga chairda yaliba court lisin hairai Nanglakpa faraktarani haira Sir, wakal tawiko khong thangdringe Mele Sir, ai sibu wakal yawda mi manbrane Sorry sir Adu haiba natida sum wakal khantaba ngamdaba manbra haibani Sir na khanba sir na pambadi aina thingbagi tiktina chadi adubu sir ga nakna loina ruba ma oina sir gi tungi khanjaraga haizabani Aibuna tungi khantaba ngamdaba mini sira Madu haizaba nate sir Aingonda gi nangna hena wakal mangam san beheli aduna aigi tungi khongchat nangna uduna aingonda takni siro nangi sibo Asum tapna hairambadagi asawbagi khonfam lomda oina lakadori yai farel du melei yai farel saurakadore khangladuna tapthaduna hairai Sir aina haizabadi sir na wakalana khanbiri chenaba tor sir Melay faldo makut ani na paiduna thok na batawi yai farel na pambomda paiduna fai aduga hangi Nangon ay na hangipse kumamo nang naibu wakal yawdaba mo ina uraga chatkibdi yaro Kana chet na pambomdo paishilakpada China faure melay du bisum haife sukjinduna paira iba yai farel gi makut tuda yengduna tapna hairai
Sorry, sir. Maduna hekta lashin bi yarabra. Sir, saubigano. Yai Ferel awai tana saugatuna haire e. Nangna soise lana damuraga aibo hinadraba natro. Sir, adui ti. Yare, aibo fana uba ngamdaba mata aigi nakta lerano. Nang salo, nangi thopa. Loina bada lemgadaba miga punkro. Ai kaisu hararoi. Aigi thamogi marol khangda aibu na thaiduna thanamba ngaktani. Nang soibu na thaigi khanba mayam rakta amani. Chatlo loina, chatkro. Aigi nakta leiduna aibu nungsiba sarano. Chatkadaba nakhoi loina chatkro. Aigi hiningba punsi mahingda ining tamna amukta hingjagi. Nakhoi mayamgi wata duna hingnaba honabada ai wari. Ai sagi punsigi wa phawba nakhoi na tinglauduna khannabu honaribe aise lalabani. Sir. Yare, hello. Sir, aina haise. Yare, hello. Melay upay leita amuktang Yai Ferel bu yenglamlaga thokre ka adudagi Yai Ferel mathanta masagi masamdu makut ani changduna foiraga. Ai ngauri. Kaigino, noi miyam changduna ai bo angawbo heliba. Ai ngauri. Mathanta tawfam khangda floor dura khuru kunthaduna kapi makutna mamaidu pulap nanthaduna kapningbadu khangjili. Machindagi sora sangba makam thoktuna phungalakli badu tapna fathai. Masado fatharaba matung Yai Ferel mamitu thongdi yengai. Haujikta mana melaida ngangkhibaduna melaidu chatlamnadra haina amuk mathanta wakhalda khalai. Makhongdu thangduna thong leribadom dalai. Thongdu hangduna melaigi desk leribadom de yenglai. Leiramdre chatkramali tasingna. Yai Ferel thongdu amu ngasilamnaga manungda changlaktuna magi chairduda fami. Nangsu aigi apamba awaba mata ubidana khangbidana chatkraba. Phare chatlo nangsu makhoi mehanggi matawgumna nangsu nangi chatningba lambida chatkro. Thingaroi ai lehaurage aise puba thangba ngamdraba aigi koksina ingtharakpa ithanta ngaihorge. Chalo, nakhoi loina chalo. Sana yumda leibadagi masa yamna fare mama mapa amadi mabung changduna tawrakpa sebada kuina naba ngamdre adubu kadaidano ama mana yumsda lakpa numittagi ihang hangli mafamdi khangdre aswaidani haina puthokpa ngambadi oidre. Phamungda ngaduna tumina famnaga lei sana masada ihang hangba ama adumak fauriba adu kaigino haina wakhalda mathanta hangjai adubu paukhum phangde. Chakse chanaba tawrasi imana saringai ne chanaba purabani. Khalamba wakhaldu chap lepi Priyana bal amada chak insang punna haptuna spunduna otuna changakpaduda sana mamada yengduna hanglai. Ta chawdi thabak chatkrabo. Evening tai heubani. Baba hoidi chatkrabo. Makhada phamori aina nang hana pizaruge na laini. Thanamo ai chazarage ngasidi mama hoi saru. Nangbu yaradro. Yarni. Adidi sida thanamage ko. Priyasu baldu thamamlaga kumkre sana chaktu lauduna tampakta thami aduga spunduna khara kotuna machin mapa yo fok thangalakpaduda ngambana mana sokpa numita spunna tawduna mangonda chak ilakpadu mitta urai. Sana mangaktu fatfat haiduna matang chada wakhalda thorakliba saktamdu manghannaba hotnai. Chaktu mayada hukchinnuna chasili. Wakhalda nahan makai khanjiludrabasu ngasidi ama uba hokibaduna mari chingthoktuna urari numittuda ngambana mangonda tawkiba mayamdo. Mathanta sum lairabadi ngambagi saktambu mangu haiba yadaba tare khanduna khonjel hauna mabungbu kaurai. Dacho Makhada laikiba oibana kauribadu tabadi khara wana thokpa potni adubu sana tanaba haiduna khonjel wangna hanjin kawi. Makhada leiba kangbudi pakhatnara male mari chenkhalai braden pakhatna machinda yengduna. Kaidoroge ba kanana kai haino kaidoroge. Stair du kakhalakpagi sorga thabet holi humdu sana mamaga mapagada muktang yenglamlaga mabungdi yengduna. Kainom haigi tawbuni da chawda.
ꯀꯔꯤ ꯈꯨꯀꯧ ꯆꯥꯛꯀꯧꯅꯣ ꯗꯨꯕꯣ ꯀꯩꯅꯣꯃ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯕꯁꯤ ꯃꯉꯥꯏ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯄꯣꯠꯇꯨꯗ ꯅꯪꯅ ꯅꯪꯍꯧꯔꯔꯣꯏꯅ ꯑꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯦ ꯊꯔꯛ ꯂꯣꯏꯅ ꯍꯨꯟꯀꯠꯅꯍꯜꯂꯦ ꯄ꯭ꯔꯤꯌꯥꯗꯨ ꯄꯥꯈꯠꯅ ꯂꯥꯛꯄꯒꯤ ꯑꯋꯥꯕꯗꯨ ꯐꯨꯗꯣꯛꯇꯨꯅ ꯃꯆꯥꯗ ꯉꯥꯡꯉꯛꯏ ꯊꯣꯏꯕꯁꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯅꯕꯨꯡꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅꯦ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯛꯍꯜꯂꯒꯦ ꯆꯥꯛ ꯍꯥꯟꯅ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯌꯥꯔꯣꯏ ꯆꯥꯛꯇꯣ ꯑꯩ ꯅꯥꯛꯇ ꯁꯤꯗ ꯄꯨꯔꯛꯑꯒ ꯑꯣꯏꯅ ꯆꯥꯍꯜꯂꯣ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦ ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯐꯠ ꯆꯥꯔꯒ ꯃꯥꯏꯅ ꯂꯥꯛꯆꯅꯤ ꯉꯝꯃꯔꯣꯏ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯗꯥꯆꯣ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯣ ꯆꯥꯛꯇꯣ ꯃꯃꯥ ꯗꯥꯆꯣꯒꯤ ꯆꯥꯛꯇꯣ ꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯑꯣ ꯑꯋꯣꯏ ꯇꯥꯅ ꯇꯧꯈꯠꯂꯛꯏꯕ ꯅꯤꯡꯉꯥꯏꯗꯨꯗ ꯕ꯭ꯔꯦꯗꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯑꯩꯒꯤ ꯆꯥꯛꯇꯣ ꯊꯝꯕꯤꯔꯝꯃꯨ ꯃꯃꯥ ꯍꯣꯏ ꯆꯥꯔꯨꯔꯣ ꯄ꯭ꯔꯤꯌꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯋꯥꯅꯤ ꯁꯅꯥꯁꯨ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥꯆꯣ ꯁꯤꯗ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯆꯥꯋꯣ ꯑꯩ ꯅꯥꯛꯇ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯕ ꯈꯛꯇꯅꯤ ꯆꯥꯛ ꯆꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯍꯥꯏꯗꯤꯌꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯇꯧꯕꯅꯤ ꯏꯃꯥꯈꯣꯏ ꯆꯥꯔꯨꯔꯣ ꯐꯔꯦ ꯐꯔꯦ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯗꯤ ꯃꯅꯤꯒ ꯄ꯭ꯔꯤꯌꯥꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯕ꯭ꯔꯦꯗꯦꯟ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯄꯨꯂꯞ ꯊꯥꯡꯒꯠꯇꯨꯅ ꯃꯆꯟꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯇꯥꯔꯒꯦ ꯁꯨꯝ ꯏꯊꯟꯇ ꯂꯩꯕꯗꯣ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯁꯨꯝ ꯈꯟꯕ ꯑꯗꯨꯒꯤ ꯗꯥꯆꯧꯒ ꯂꯩꯃꯤꯟꯅꯒꯦ ꯇꯧꯕꯅꯤ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯑꯦ ꯀꯩ ꯋꯥꯔꯤ ꯂꯤꯗꯣꯏꯕ ꯑꯩꯗꯤ ꯁꯨꯝ ꯆꯦ ꯃꯦꯂꯩꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯌꯥꯏ ꯍꯧꯖꯤꯛꯇ ꯁꯅꯥꯅ ꯃꯦꯂꯩ ꯄꯜꯂꯛꯑꯒ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯦꯂꯩꯒꯤ ꯃꯃꯤ ꯑꯃ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕ ꯕ꯭ꯔꯦꯗꯦꯟ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯀꯨꯏꯔꯦꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗꯕ ꯀꯩꯒꯤ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯕꯣ ꯑꯄꯥꯝꯕ ꯂꯩꯕꯒꯤ ꯅꯠꯇꯦ ꯈꯟꯕꯒꯤ ꯃꯇꯝ ꯐꯪꯈꯤꯗꯕꯅꯤ ꯁꯅꯥ ꯗꯥꯆꯧ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯅꯪ ꯌꯥꯏꯐꯔꯦꯜꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯕꯨꯡꯗ ꯌꯦꯡꯉꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯂꯩꯊꯈ꯭ꯔꯦ ꯕ꯭ꯔꯦꯗꯦꯟ ꯃꯆꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥꯆꯧ ꯋꯥ ꯍꯥꯏꯒꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯁ ꯑ ꯕ꯭ꯔꯗꯔ ꯑꯣꯔ ꯑꯦꯁ ꯑ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯗꯣ ꯅꯪꯉꯣꯟꯗ ꯁꯦꯌꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯅꯪꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯅ ꯂꯧꯁꯤꯜꯂꯨꯅꯨ ꯑꯐꯕꯅꯤ ꯈꯜꯂꯒꯅ ꯋꯥꯈꯜꯗ ꯂꯧꯁꯤꯜꯂꯨ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯌꯥꯏꯐꯒ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯎꯕ ꯃꯔꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯈꯪꯅꯕꯁꯨ ꯍꯣꯠꯅꯔꯔꯣꯏꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯋꯥꯐꯝꯗ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤ ꯅꯪꯁꯨ ꯃꯥꯕꯨ ꯂꯣꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯃꯣꯏꯗ ꯊꯝꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯨ ꯅꯪꯕꯨ ꯈꯜꯂꯝꯕ ꯌꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯗꯅ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯗꯨꯅ ꯀꯗꯥꯏ ꯌꯧꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯧꯒꯤ ꯁꯤꯡꯗ ꯆꯠꯂꯕꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯤ ꯅꯪꯕꯨ ꯌꯥꯏꯐꯒꯤ ꯃꯃꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯇꯔꯥꯏ ꯑꯌꯥꯕ ꯄꯤꯔꯛꯀꯅꯤ ꯈꯟꯕ꯭ꯔꯥ ꯄꯤꯔꯛꯑꯣꯏ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛꯀꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯦꯛꯁꯦꯞ ꯇꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯋꯥꯈꯜ ꯍꯣꯡꯂꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯗꯥꯆꯧꯗꯤ ꯌꯥꯏꯐꯗꯣ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯗ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯕꯕꯥꯁꯨ ꯊꯕꯛ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯄꯤꯁꯤꯟꯈ꯭ꯔꯦ ꯁꯅꯥ ꯅꯣꯟꯊꯗꯨꯅ ꯇꯥꯔꯝꯕꯗꯒꯤ ꯃꯕꯨꯡꯗ ꯌꯦꯡꯂꯛꯏ ꯕ꯭ꯔꯦꯗꯦꯟꯁꯨ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯕꯕꯥꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔꯗꯨꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯍꯣꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯕꯕꯥꯕꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯒꯗꯕꯅꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕꯁꯦ ꯃꯁꯥꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯖꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯅꯤ ꯗꯥꯆꯧ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯗꯥꯆꯧꯒ ꯃꯥꯒ ꯇꯤꯟꯅꯕꯁꯤ ꯇꯣꯛꯂꯗꯕ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯚꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯇꯪ ꯀꯧꯕꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯃ ꯂꯩꯅꯔꯝꯕꯗꯨꯅ ꯇꯠꯈꯤꯕꯗꯨꯅꯤ ꯃꯔꯨꯗꯤ ꯇꯁꯦꯡꯕꯗꯤ ꯁꯅꯥꯗꯤ ꯌꯥꯏꯐꯔꯦꯜꯗ ꯑꯃꯨꯛ ꯆꯦꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯩꯕꯅꯤ ꯃꯥ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯉꯁꯤ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯃ ꯍꯥꯟꯅ ꯎꯠꯂꯛꯂꯤ ꯗꯥꯆꯧ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯑꯩ ꯆꯠꯅꯤꯡꯗꯦ ꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ
Ngambana nangbu tathi tawina tawbro? Tawde. Aduga karigi magi nakta lainingdaba? Lainingde. Ai magi nakta sulai lainingde. Ai yumda oina laininge. Dayafagi manakta chatke so haizaru. Ai yumsida dum laizage. Makhoi yumgi ima babado ichanda luna tawdabro? Yam luna tawe. Nungsiba wa mayam ama haibi aingonda. Aduga kaigino nangna diyamna lainingdridubo? Sanana khumge haidana maya ka thoke tawrakpaduda kagi thongdu hangbagi makholduda anidu mamai fatfat laithoktuna yenglai. Sana mamit mana areba makhai lakthokduna thonglomda yengi yamna ngakna.